ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯔꯥꯏꯠ ꯃꯠꯄ ꯌꯥꯅꯤꯡꯗꯦ ꯃꯍꯩꯂꯣꯏꯁꯪꯁꯤꯡ ꯍꯌꯦꯡꯗꯒꯤ ꯍꯥꯡꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯄꯨꯟꯕ ꯂꯨꯞ ꯇꯔꯨꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯄꯨꯟꯁꯤꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯄꯤꯗꯨꯅ ꯂꯥꯛꯂꯤ꯫ ꯍꯧꯈꯤꯕ ꯇꯥꯔꯤꯛ 18ꯇꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯑꯣꯔꯗꯔ ꯊꯣꯛꯇꯨꯅ ꯁꯨꯇꯤ ꯊꯥꯗꯣꯛꯄ ꯉꯁꯤꯒꯤ ꯑꯣꯔꯗꯔꯗꯅ ꯃꯇꯝ ꯀꯛꯇꯅ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯁꯤꯡ ꯁꯨꯇꯤ ꯂꯥꯎꯊꯣꯛꯄ ꯑꯁꯤ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯂꯨꯗꯕ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ ꯃꯍꯩꯔꯣꯏ ꯂꯨꯞ ꯇꯔꯨꯛꯀꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔ 𝗂𝗚𝗡𝗠𝗢 ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯃꯥꯂꯦꯝꯒꯤ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯑꯀꯟꯕ ꯂꯥꯟ ꯆꯠꯊꯔꯕꯁꯨ ꯑꯁꯤꯒꯨꯝꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯍꯛ ꯃꯠꯄ ꯊꯦꯡꯅꯗ꯭ꯔꯤ꯫ ꯃꯤꯌꯥꯝꯒꯤ ꯏꯍꯧꯁꯨ ꯀꯤꯕ ꯃꯤꯌꯥꯝꯁꯨ ꯉꯥꯛꯄ ꯉꯝꯗꯕ ꯑꯃꯗꯤ ꯁꯥꯇ꯭ꯔꯁꯤꯡꯕꯨꯁꯨ ꯔꯥꯏꯠ ꯃꯠꯄꯤꯗꯨꯅ ꯃꯍꯩꯂꯣꯏꯁꯪꯁꯤꯡ ꯂꯣꯟꯁꯤꯟꯕ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤ ꯆꯥꯎꯈꯠꯄ ꯉꯝꯗꯅ ꯃꯨꯠꯄꯒꯤ ꯂꯝꯕꯤꯗ ꯆꯪꯁꯤꯜꯂꯛꯂꯒꯅꯤ, ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯃꯔꯥꯏ ꯆꯥꯏꯊꯍꯟꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯊꯝꯈꯤ꯫ ꯍꯧꯈꯤꯕ ꯆꯍꯤꯗꯒꯤ ꯍꯧꯅ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯃꯗ ꯆꯔꯥꯡꯅꯕ ꯐꯤꯚꯝꯗ ꯂꯩꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯇ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯃꯁꯤꯡ ꯂꯥꯛꯑꯝꯗꯕ ꯑꯋꯥꯕ ꯑꯃꯗꯤ ꯆꯩꯊꯦꯡ ꯀꯌꯥ ꯃꯍꯩꯔꯣꯏꯁꯤꯡꯗ ꯗꯤꯁꯇꯔꯕꯦꯟꯁ ꯀꯌꯥ ꯐꯪꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯅꯤꯡꯉꯩ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯅꯤꯡꯉꯩ ꯇꯥꯟꯐꯝ ꯑꯁꯤꯗ ꯉꯁꯤ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯃꯍꯩꯂꯣꯏꯁꯪꯁꯤꯡ ꯁꯨꯇꯤ ꯊꯥꯗꯣꯛꯄ ꯑꯃꯗꯤ ꯊꯤꯡꯖꯤꯟꯕꯒꯤ ꯊꯕꯛꯁꯦ ꯃꯁꯤ ꯌꯥꯝꯅ ꯂꯨꯗꯕ ꯑꯃꯗꯤ ꯃꯁꯤ ꯆꯣꯡꯉꯝ ꯌꯥꯝꯅ ꯆꯥꯗꯕ ꯑꯗꯨꯒꯨꯝꯕ ꯊꯧꯑꯣꯡ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯑꯩꯈꯣꯏ ꯉꯍꯥꯟ ꯃꯈꯩ ꯊꯤꯡꯖꯤꯟꯗꯨꯅ ꯂꯥꯛꯂꯤꯕ ꯃꯍꯩꯂꯣꯏꯁꯪꯁꯤꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯇꯥꯡ 18ꯇꯒꯤ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯑꯩꯈꯣꯏ ꯁꯨꯇꯤ ꯊꯥꯗꯣꯛꯄꯒꯤ ꯊꯕꯛ ꯑꯁꯤ ꯃꯁꯤ ꯃꯈꯥ ꯇꯥꯕ ꯅꯣꯇꯤꯁ ꯑꯃ ꯊꯣꯛꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯃꯇꯝ ꯀꯛꯇꯅ ꯊꯤꯡꯖꯤꯜꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯄꯁꯤ ꯇꯁꯦꯡꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯃꯗꯤ ꯃꯁꯤ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏꯗ ꯇꯤꯟ ꯆꯪꯅꯅꯕ ꯑꯃꯗꯤ ꯁꯨꯝ ꯆꯥꯅꯅꯕ ꯇꯧꯔꯛꯄ ꯊꯧꯑꯣꯡ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯂꯧꯏ꯫ ꯃꯤꯌꯥꯝꯒꯤ ꯏꯍꯧꯁꯨ ꯀꯤꯕ ꯑꯗꯨꯒ ꯃꯤꯌꯥꯝꯒꯤ ꯂꯟ-ꯊꯨꯝ ꯑꯃꯗꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯨ ꯉꯥꯛꯄ ꯉꯝꯗꯕꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯈꯨꯗꯛꯇ ꯂꯦꯞꯄꯤꯒꯗꯕꯅꯤ ꯑꯃꯗꯤ ꯑꯩꯈꯣꯏ ꯑꯊꯤꯡꯕ ꯊꯝꯃꯤꯕ ꯑꯃꯗꯤ ꯁꯨꯇꯤ ꯊꯥꯗꯣꯛꯏꯕ ꯑꯁꯤꯒꯨꯝꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯍꯩꯂꯣꯏꯁꯪꯁꯤꯡ ꯑꯁꯦ ꯍꯌꯦꯡꯗꯒꯤ ꯍꯧꯅ ꯑꯊꯤꯡꯕ ꯑꯁꯤ ꯂꯧꯊꯣꯛꯑꯀꯥꯟꯗ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯃꯈꯥ ꯇꯥꯅ ꯃꯅꯤꯡ ꯇꯝꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯑꯌꯥꯕ ꯑꯗꯨ ꯂꯩꯍꯟꯒꯗꯕꯅꯤ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯕ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯔꯥꯏꯠ ꯑꯗꯨ ꯃꯠꯂꯣꯏꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯍꯩꯔꯣꯏ ꯂꯨꯞ ꯇꯔꯨꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ꯫ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤक ꯔꯥꯏꯠ ꯃꯠꯄ ꯌꯥꯅꯤꯡꯗꯦ ꯃꯍꯩꯂꯣꯏꯁꯪꯁꯤꯡ ꯍꯌꯦꯡꯗꯒꯤ ꯍꯥꯡꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯄꯨꯟꯕ ꯂꯨꯞ ꯇꯔꯨꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯄꯨꯟꯁꯤꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯄꯤꯗꯨꯅ ꯂꯥꯛꯂꯤ꯫ ꯍꯧꯈꯤꯕ ꯇꯥꯔꯤꯛ 18ꯇꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯑꯣꯔꯗꯔ ꯊꯣꯛꯇꯨꯅ ꯁꯨꯇꯤ ꯊꯥꯗꯣꯛꯄ ꯉꯁꯤꯒꯤ ꯑꯣꯔꯗꯔꯗꯅ ꯃꯇꯝ ꯀꯛꯇꯅ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯁꯤꯡ ꯁꯨꯇꯤ ꯂꯥꯎꯊꯣꯛꯄ ꯑꯁꯤ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯂꯨꯗꯕ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ ꯃꯍꯩꯔꯣꯏ ꯂꯨꯞ ꯇꯔꯨꯛꯀꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔ 𝗂𝗚𝗡𝗠𝗢𝗡𝗠𝗢 ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯃꯥꯂꯦꯝꯒꯤ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯑꯀꯟꯕ ꯂꯥꯟ ꯆꯠꯊꯔꯕꯁꯨ ꯑꯁꯤꯒꯨꯝꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯍꯛ ꯃꯠꯄ ꯊꯦꯡꯅꯗ꯭ꯔꯤ꯫ ꯃꯤꯌꯥꯝꯒꯤ ꯏꯍꯧꯁꯨ ꯀꯤꯕ ꯃꯤꯌꯥꯝꯁꯨ ꯉꯥꯛꯄ ꯉꯝꯗꯕ ꯑꯃꯗꯤ ꯁꯥꯇ꯭ꯔꯁꯤꯡꯕꯨꯁꯨ ꯔꯥꯏꯠ ꯃꯠꯄꯤꯗꯨꯅ ꯃꯍꯩꯂꯣꯏꯁꯪꯁꯤꯡ ꯂꯣꯟꯁꯤꯟꯕ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤ ꯆꯥꯎꯈꯠꯄ ꯉꯝꯗꯅ ꯃꯨꯠꯄꯒꯤ ꯂꯝꯕꯤꯗ ꯆꯪꯁꯤꯜꯂꯛꯂꯒꯅꯤ, ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯃꯔꯥꯏ ꯆꯥꯏꯊꯍꯟꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯊꯝꯈꯤ꯫ ꯍꯧꯈꯤꯕ ꯆꯍꯤꯗꯒꯤ ꯍꯧꯅ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯃꯗ ꯆꯔꯥꯡꯅꯕ ꯐꯤꯚꯝꯗ ꯂꯩꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯇ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯃꯁꯤꯡ ꯂꯥꯛꯑꯝꯗꯕ ꯑꯋꯥꯕ ꯑꯃꯗꯤ ꯆꯩꯊꯦꯡ ꯀꯌꯥ ꯃꯍꯩꯔꯣꯏꯁꯤꯡꯗ ꯗꯤꯁꯇꯔꯕꯦꯟꯁ ꯀꯌꯥ ꯐꯪꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯅꯤꯡꯉꯩ ꯑꯋꯥꯕ kaya ꯈꯥꯡꯅꯤꯡꯉꯩ ꯇꯥꯟꯐꯝ ꯑꯁꯤꯗ ꯉꯁꯤ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯃꯍꯩꯂꯣꯏꯁꯪꯁꯤꯡ ꯁꯨꯇꯤ ꯊꯥꯗꯣꯛꯄ ꯑꯃꯗꯤ ꯊꯤꯡꯖꯤꯟꯕꯒꯤ ꯊꯕꯛꯁꯦ ꯃꯁꯤ ꯌꯥꯝꯅ ꯂꯨꯗꯕ ꯑꯃꯗꯤ ꯃꯁꯤ ꯆꯣꯡꯉꯝ ꯌꯥꯝꯅ ꯆꯥꯗꯕ ꯑꯗꯨꯒꯨꯝꯕ ꯊꯧꯑꯣꯡ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯑꯩꯈꯣꯏ ꯉꯍꯥꯟ ꯃꯈꯩ ꯊꯤꯡꯖꯤꯟꯗꯨꯅ ꯂꯥꯛꯂꯤꯕ ꯃꯍꯩꯂꯣꯏꯁꯪꯁꯤꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯇꯥꯡ 18ꯇꯒꯤ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯑꯩꯈꯣꯏ ꯁꯨꯇꯤ ꯊꯥꯗꯣꯛꯄꯒꯤ ꯊꯕꯛ ꯑꯁꯤ ꯃꯁꯤ ꯃꯈꯥ ꯇꯥꯕ ꯅꯣꯇꯤꯁ ꯑꯃ ꯊꯣꯛꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯃꯇꯝ ꯀꯛꯇꯅ ꯊꯤꯡꯖꯤꯜꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯄꯁꯤ ꯇꯁꯦꯡꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯃꯗꯤ ꯃꯁꯤ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏꯗ ꯇꯤꯟ ꯆꯪꯅꯅꯕ ꯑꯃꯗꯤ ꯁꯨꯝ ꯆꯥꯅꯅꯕ ꯇꯧꯔꯛꯄ ꯊꯧꯑꯣꯡ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯂꯧꯏ꯫ ꯃꯤꯌꯥꯝꯒꯤ ꯏꯍꯧꯁꯨ ꯀꯤꯕ ꯑꯗꯨꯒ ꯃꯤꯌꯥꯝꯒꯤ ꯂꯟ-ꯊꯨꯝ ꯑꯃꯗꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯨ ꯉꯥꯛꯄ ꯉꯝꯗꯕꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯈꯨꯗꯛꯇ ꯂꯦꯞꯄꯤꯒꯗꯕꯅꯤ ꯑꯃꯗꯤ ꯑꯩꯈꯣꯏ ꯑꯊꯤꯡꯕ ꯊꯝꯃꯤꯕ ꯑꯃꯗꯤ ꯁꯨꯇꯤ ꯊꯥꯗꯣꯛꯏꯕ ꯑꯁꯤꯒꯨꯝꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯍꯩꯂꯣꯏꯁꯪꯁꯤꯡ ꯑꯁꯦ ꯍꯌꯦꯡꯗꯒꯤ ꯍꯧꯅ ꯑꯊꯤꯡꯕ ꯑꯁꯤ ꯂꯧꯊꯣꯛꯑꯀꯥꯟꯗ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯃꯈꯥ ꯇꯥꯅ ꯃꯅꯤꯡ ꯇꯝꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯑꯌꯥꯕ ꯑꯗꯨ ꯂꯩꯍꯟꯒꯗꯕꯅꯤ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯕ ꯗꯦꯃꯣꯀ꯭ꯔꯦꯇꯤक ꯔꯥꯏꯠ ꯑꯗꯨ ꯃꯠꯂꯣꯏꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯍꯩꯔꯣꯏ ꯂꯨꯞ ꯇꯔꯨꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ꯫